ngasi numida wairam phongkiba tongan manipuri siphongsing amasung thokiba thawdo wathoksingdagi maroibi ipausing miyamna thamjagi ahanmada makhatana border fencing khanaba chief minister yauna khanakhre chief minister na special scheme for education of children gi makhada lupa lising manga yenthokre lona yadaba mona yum thangnaba leibak singdagi manipur mi top sing sanglakpa thingnabagi akanba thabak lakhonaba amadi india amasu myanmar ni gingam khai paring manipur gi sarukta makhatana kilometer 100 maga border fencing ka bagi thabak athubu matamna thabak oina pangthoknabagi matangna chief minister n berena mari lenaba officials singa wa khanakhre CM secretary tanga chief minister nongthongbam berena siar loraga PRO की ऑफिशियल सिंह चिफ सेक्रेटरी DGP अमदी होम डिपार्टमेंट की अति ऑफिशियल सिंह सर यादुना मिफम अमा पंगथोखरे मिफम अदुरु युमथंगनब लेबाक सिंदगी मणिपुर आइन कायने मिटोप संगलकपा अमदी मयाई काब चिंजाक पुशलकपा थिंगनबा लखटकदब तंगाय फदब थबक सिंगी मतांग खनखि अमदी इंडिया अमसु म्यांमार लेबा अनि की ngमखै परिंग मणिपुर की सरुक्ता मखाताना किलोमीटर 100 सांग ngमखै संबलमा अतुबु मतमदा खाबगी थबक सथनबसु खनखि पनमयाबदी मखाताना ngमखै संबल खाबगी थबक बॉर्डर रोड ऑर्गेनाइजेशन BRO ना पायरगनी हाइना चिफ मिनिस्टर ना फोंदोक लेखरबने अमरम मणिपुर बिल्डिंग एंड अदर कंस्ट्रक्शन बॉर्डर वेलफेयर बोर्ड सिंदुना ngasi CM secretary ta pangthokiba thauram amada manipur lengangna hangba relief camp sing da leiba labor card paiba miyesing special scheme for education of children gi makhada lupa lising manga gi senpam chief minister nong thomam berena card holders sing kusinakre senpam yenthokpu loiraba matung chief minister na beneficiary sing unaduna relief camp da makoina thengnari bu khudong sa da singi matana wari sanakhi loinana relief camp da leiriba sing na thengnari bu khudong sa da sing lehendana ba chief minister na mari lena bu official sing da lokot pe aba thabak sing khuduk ta gi lokana ba poktak pikhi beneficiary sing da senpam yenthokpu gi thoram da water resources minister awangbo newmai manipur building and other construction worker welfare board ki chairperson K Sharat Kumar amadi atai maruiba official sing saruk yakhiari amarundana miyamna lusingba singi mayumna Thomjinkhre MLA oibidigi puna resign tawsi hairba sukaide sem saduna lei kemega sandra manipur ingtapa puraktuna territorial integrity ngakadabani haiba pressure piduna youth frontier organization thobal gi masing yamlaba youth singna wangkhem kendra gi MLA kaisa mega sandra gi yumna Thomjinkhre manipur thokli bi irang ase loisinduna tangdu leitaba purakna ba hona bada MLA oibidigi puna resign tawsi hairba sukaide madugi damak sem saduna lei irang ase loisinduna ba hona bada state asigi paliba lenga ase yauri bi MLA minister singi thaudang chawi adumenama manipur miyam gi yaifana ba pekhalakpa thabak thorum singda opposition na thaidokuna kaidonungda leiroi miyam ga puna satminagani haina manipur pradesh congress committee MPCC gi president oiriba MLA kaisa mega sandrana youth frontier organization thobal gi youth singda thajaba pikre wangkhem da leiba MLA masamaki mayum nangasi youth singna thomjilakpa aduda wapam asi phongdokladuna ke mega sandran hai state asida hojik thoklibi irang asi lusinna ba honabada palibelenga asida yauribi MLA minister singna sabsaw thodang sing lokam thoi aduba irang asi lusinuna ingtapa amadi tangdulai taba purakna ba honabada miyam amadi opposition gi mathau tarabasu maduda sabsana sahutkani manipur gi irang asi lusinna ba amadi ireibak iramdam gi yaifana ba honabada MLA famdigi puna resign tawduna thabak thorom pekhatsi hairabasu kaidi madugi damak sem saduna lei manipur miyam gi yaifana ba pekhalakpa thabak thorom singda opposition na thaidokduna kaidonungda leiroi miyang ga puna samina ganai ki mangna makhatana hai state asida thoklibi irang asina maram moiduna hiram khudimakta phibam sokladuna mipum kudima awab kya mayungnari irang ase lusinduna ingtapa purana ba hona bada opposition gi maikedi gi sapsana haibiya ba kya haiduna lakli manipur tangdulai taba purana ba pekhalapa khongthang sapsana sagot kani saiki amaromdana ingtapa purakna ba angamba thakta honari miyam gi apamadu aikoi gi apamani esada thawai middle gi thomis nangasi BJP manipur pradesh gi president esada gi mayumna Thomjinkhre ba loinana esada ga unaduna thokli birang sigi matana wari sanakhre wari sanabadu ga mari leina sada gi maikeri gi thokli birang si lusinuna ingtapa purakna ba best level da hotna ba loinana miyamna pirakpa pressure khudima center amadi state laingak ta sabsana piri miyam gi apamadu BJP manipur pradesh apamani furup asi kananaba hanadagi su thabak kaya tawduna lakli makhatana su tawhigani haina thajaba pikhi mauna makhatana haikibida miyamna manipuri gi Assam rifles lauthoknaba pressure pirakhiba matamda BJP manipur pradesh na prime minister gi thakta manipuri gi Assam rifles lauthokina ba taksinkrabani thokli birang asida BJP manipur pradesh na thaiduna sengadaba leite haibaga loinana manipur ingta papuraknaba puna hotna mina saiki
Thawai Middle gi Meke di A Sardabu Manipur Pradesh the resign Tonova Takshilak Mari Lena A Sardana Hai. Manipur House Tolibi issue was political goeba Kongtang Captain Warriors in Purapo Tokani. Maramis Tolibi issue was solution and Abonabada, BJP Natrabasu, Party Amanatragana Amagi Wherever's political platform Natana, Warriors in Purapo Toklay. Palibelingas in Iranasi Horakpuri Honatawan to one Kongtang Capacatuna Warriors in Purana Bohonari. Tolibirangasi. Hana mamang thak thokiba issue singa khenaba lei haikene su pausta palakli amaramdana singda pairiba numai sing hana lakhalu tambak pairiba numai sing mama oibisinga puthowange UMO singda pairiba numai sing lakhalu matamadura tampak pairiba numai sing su mama oibisinga puthowangani haina Universal Mothers Organization UMO na mari leneba singda thamnakli Numit Taraga Mangani Pop Manunda Kulai, Tingalana Langana, Lautoki Buapum Tagali, Adominamak Singamadi Tamgi Kianaba Tamadi, Mama Ibising Yabangam Luhana UMO gi President K. Sharozini Fundurakli, Lampiel the labor UMO gi Maya Lucian the Pantu, Pawi Singa Unabama da Sharozini High Tabumari Helaklaba, Lana Sita Mitation the Summa Sanchilak Diva, Kongtangasi, Tongan Malambi Amada Taido Logasaki Patarabadi, Puna Tena Duna Lakriba Suwakani. Lana sina marum weraga miyamna kham thengna wana ringai serakta anabu lup kya tholakpa sin hena samamna bathokale lup singa si amat oibigi agenda amada sangsin minaba sangyaki mauna makhatana hai misa miyamu ngak siena na balakli central paramilitary force singa sina misa no onsin duna sabagi thong sa tharakpana makhoi singa si state asidagi halan ki gidamni makhoi gi muhut state force thongna hap sen sphungdoki amaromdana NIA Fazin Kiba Kulngakpa Anan State Government Mama Ibising the Sinagadavani, Querambali Masi. Court na BLP Grab Kulngakpa Amabu NIA Fazin Kiba Tong Akan Mamona Kanem Tawi. Atobomatam the Manipulanga Tawdang Log no Kulngakpa Ananbu Mama Ibising da Kushinagadavani and Querambal Imakaitel Joint Coordinating Committee for Peace Ki Convener Lashram Meaman Funtokre. Manipur Press Kapta Paumising Unabama the Manhai, Kokila Lobusing Samnaraga Koki Emile Tarana Manipur Tuguana Honarakadi, Yang Duno Leba Duga Iram the Ngakno Toloko Kulngako Singmuna, Paraga Serak P. Bivisi, Yabangam Loy. Center Madi Stelangana Manipur Si Tumale Habigi, Wakulo Laira Bra Habigi Sing of Faure. Manipur Tuguana Honaribula Lobusinga, Samnari Bisingana Father no Serak P. Biwaki. Amuramno Kulngakpa Ananbu NIA Fazin Kibiki Tong, Yaning the Bufongdokuna, Singzamai Shurak Habam Laikai that walk at me from Zakrep. Walk at me from the Singzamai Shurak Habam Laikai, Club Amadi, Mairapai, Puna Sinduna Satakivani, Hiding Su Paush the Mahatana Fondorakli. Amaramdana, Iho the Saru Yarubusing Lanai Tahloidavani, MIYC, Manipulangana Satariba Tawong Sidi, Bitikin Rizipu, Sabedara Kilendra Paraga, Tangshitoroga Hatuna Manipur Mikapulan Kibigi, Taudoduni. Iram the Manipur Gingam Kayamadi Saktam Kanabasang Silibi Iho the Saruk Yaru Ribamiambu, Lanai Tahanbigi Tau Amata, Tawaloid Behind Manipur International Youth Center, MIYC na Fundurakli, Lup Asina Tadurak Pasirol Manahai, Pitation the Kuki Singi, Makutagi Masanga Koksana Bamadi, Mareba Kanzana Bagi Tingnari Lana Sibulangas in a Ningtina Yatoklaba, Game Plan Amagi Makara, Maike Lana Puna Bokong Tankasatarakli. Thorang sing sigi makada mite bilis volunteers sing bunam dun fazilaga India gi terrorism thengna balaiba eklo sing panchin dun miyam bunam thana bonari mite fru ki matakta maike kyar gi sangsilagni ba singnaba kya si khongpham sin lep tun thengna pasangi serol sin makata raduna manipulenga ki mawa delhi gi lusing sing tabidre Indian constitution gi manung state sing da pidiba maning tamba federalism amadi internal security bungak senjabegi sakti punama India lenga na Supai Thomjinkhre, Mitei Singdi, House Mang the Sulang, Tung the Sutian Hybutari, Moreba Kanjana Balanting Nazaribi Ihawasigi Damukta, Sarak Yazari Miyangi, Matakta, Satarakli but Tausul Singer Sigi Mayokta Ikoina, Akankan but Taunagalo in an Amatoina, Tiangamin Nabasang had it, Seoul Sinhai, Village volunteers in India Gimayokta Lan Hopenati, Kulai Pai the Miam the Akiakan Pibusnati, Cookies in the Landarak to the Misa Miam. Halakpa Madi, Lebak Tuguana Basangsilakpa, Sakti Singer Sibuting Nazavani, Volunteers Singers in a Miam Niginam Food Seal Kaikipusnati, Manipur Sing Tam Kaidok to a low on is Saturn administration, Antauri Habisi, Yamnamek singing. Beles volunteers in the Namduna Seal Kaiba Pankomgi Wapam assistum me Haiduna Lauduna, Tabolokat Boy Patarabadi, Kuki Singna, Lan Horapamatam, May Tamanum Susam Puramasum Kampo Pidigi, Bang Ohum the Yamla sent from Lutauki Bado Tigapu, National Highways in the Nungtigi Gari Sing the Tex Lobby Bas the Indian Security Force na Ying Lake.
Singda lo ama tamda lo ama satnahanduna lenga as Indiana masetana thugaiduna lenga thausil satab horakli lebak thugaigani haina phone lauri Kuki MLA minister singbo India lenga na phone sagatuna yoktuna thamli haina sapungdurakli amaramda lebak ki luraba tanpha masida kanaguma government employee kharana makhoigi ahenba tolok kidamak sis work strike tawgani haina laukthokba asik matang sade akhoi punamangna ihau sida mayon sinduna lanthengmina ba madi miyamna thongna pangal pibasangi employee sing hauzik thoklibe wat wasida Manipur amasum India lenga ki matakta khongjang sangsinbana hena maru oiba agenda oifam thoi luraba leba kilana si misa miyam amadi maira paibi imai bel sing khaktana thengnagadaba nati haina socialist suma khatarakli amaramdana Mayang Ipal Police na atamnana konsa ki passenger auto singi permit sek tawbo maram sadi union nga sa pung tarada Kangla Transport Association Impal West manung sana laiba Mayang Ipal konsa Bengun auto magic singweba mipam ama MD akabar yum na fangki mipam masta MD Saturna President M Dineshur International Awardee President Nonglaikan Transport Union na sipges amadi Thawdam Brojan Mitay Secretary Kangla Transport Association Guest of Honor Oiduna Kananainaba Mipam Ama Pangthokre haina Di Kangla Transport Association ki Secretary Thawdam Brojan Mitay ni Thadorokpa Sirol Amada hairi Siolusin hai Mipam Madru Sip Guest Okibe M Dineshur na haikibida Masana masabu thabak pijaduna misa miyam ki thabak tawduna imung manung pujaduna mipan tangdana hingjariba gari driver singda Mayang Impal Police na ngihak laitana Mayang Impal konsak Bengun passenger puduna senjariba gari singda ayetpa piduna Silaba Lebaki Luraba Tanja Shida Arimada Matamanganduna Transport Department Tawgadaba Mataubu Mayang Impal Police na Matau Natana Matau Saduna Association Siki Gari Sing Atamna Sek Tawbi Tawonsi Yaninde SP Impal West na Mayang Impal PS ki Misang Mikai Naiba Man Tawonsi Miyeng Sanganing Magi Apamatamki Loyana passenger sa Liba Gari Sing Sidi private vehicle ga Kenavale Amasum Association Sing na Amadi Director of Transport na muna yenglo matungna passenger singi service tabu yaraba remark laitaba gari sing the permit piduna lakmi bane haba wapum ngasigi sip guest na fongdokhi amadi union sigi makhada lairiba Transport Association Society singasi kanglon sumna government ki order amadi Director of Transport ki parking order pairaba transporter ngaktani aikoi union sida document sudaba transporter amata yohondi haina fongdokhi Miyamadu Guest of Honor Thawdam Brojan Mitin Fongdokibada ngihak laitana miyoi kharaga lauktunaraga sek tawkshinabagi thawong manbasi kudakta lepiduna passenger singda matam manghaliba amadi makhoigi association gi garibu laklabadi mitmai singatpagi thawong se lapinaba apel tawki loinana Mayang Impal Police na khangjanbigidaba wafam singdi Kangla Association gi gari singdi High Court of Manipur gi direction matung ina service tawribani makata na misang mikai naiba manba thawong sing sista tharaklabadi High Court ta yet apan piraklibis singi matakte action lokatpinaba sem sadun lairi haina fongdoki haidi ngasigi mipamadugi President MD Saturna ngalingagi matamdagi public ki damakta awana puduna laksariba Kangla Transport Association ki gari singda Mayang Impal thana na matam manghanbigi thawong sing asi makhata na tawhaningdabagi wafam su fongdoki haina siolosina su makhatari Makasa tarapoy nga sinumidang walang phone kiba Kangla Pau editorial mayam na thamjaramge Kuki singi lan losindri section nga wedi Foreigners sin Kuki zo narco terrorism na Manipur gi manung na makoy goyba tongan ba laywak natraga na laingak siem na bagi demand hakiba mi ahumdagi landara kiba tha manga phajilagna ba faw warisin purapalaitri adubu landarak liba terrorist sin Kuki zo singi mai kaidagi apun bagi sakta mamadi kulngak liba mitei singda hakiba numit khrani nomoi kapan lep khre haiduna la loire haina lobi aroi Miyamna mitna kong sing na liba matawtai masigi maramni landarak liba Kuki terrorist na makogi Kuki nation semagi demand phangdriba phawba lan handok loi haina mangjonu na khangan ma lekhrabani hauzik sathariba lala sida nakal animaki miyoi sanirom laikhidre yum kya mai tumna sakre mayum mai kai maina sakraba sing lanjenarakuna relief camp amadi khangna sanaba sing yumna sangjafam lawba miyoi lising kya hauzik su makoi masa masagi yumda hanjanma ngamdabadagi tumpham chafam khangna awaba miyunari Lanjanarakiba sing karama matamda masa-masagi yumda sangduna ingna tapna laiba phanggadoribagi haiba langtakna palairi Kuki singna yum kai mai thaduna marai kai maramdam khuldagi shasan tanbagum tanthorakibadana tana makoina lairammi haiba phawba khangdanaba temkhaiduna lamgi mapugum khudum Thomjinkhre Kuki terrorist singna loinam sandokpa natraga colonialism gi masakta mitei singna khundaba mafam singi yum sing mai thaduna tanthorakibadana tana singa naknana loibi luyada leiba Lopum kya sumakoina kudum chansin kiduna law singubigi thabak phawa satakraba mafam sing adu lainga na hausi phaw loksin mangamdana lairi
Kuki-singna tanthurakraba mafamsing aduda karama matamda mausagum hanjinduna leiba ngamgadoribagi haibagi pakum lengakna pibanatana kanamatana piba ngamroi hauzik thokliba langi warisin purunaba India amati Manipur lengakna kana hotnari hairibasi karama makhalda yanaba purakadoribano haibisigi matangda miyamna mitna kongsingna leiba matautai handak numit kharani Kuki-singna mitay-singna numay kaptuna kihanmana singba khara ingda tapthana leiribasi anawa lalong yatpa madi makogi mapangal hena kangkat hanana basim sabagi tharong lokhat pasoi dino higani thoklibi rang asi mangjongna plan tawraga satharkiba oibadana tana mapaleba foreigner Myanmar based climatic sana paiba Kuki terroristinga lebasiga suspension of operations who sign tawna khibasingna sugi ground rule thugaiduna mitay miyamna kuthaduna separate administration gi damuk landarakhibani Kuki singna separate administration gi landarakhiba asta angak wahang oiribadi karigi damak Indian security forces gi maraktagi sin Kuki chaw narco terroristing gi maikaida lebribano habsini apun bagi saktam singnari Kuki singda central force amadi paramilitary force ki maikaidi gi narco terroristing da mating pang mamadi makoi bungak sen magi thabak sing phong namadi lona sathariba si India government ki mari lenaba lusing musing paukta amadi yathang pibadagira yathang piba taragadi kari maram laibagi no haibadu miyam maruoina Manipur miyam na khangalo loinana watho osigi tung koibu warisin purakna bathabak lokhatpana lainga ki lusing musing gi tunglam satta yaiphabu oigani thajai laiba khudum sanna landarakhiba sing maithiba piba haibisi lan mayoknari bising mafamda lan gi lalong khangba apunbagi pangal semgatpana khwaidigi afabu khulaini Makasa thara poina kanglai paki mera news tege to pamaruebi ipausing myan ba thamjage Tronglaobi maningi singsang da Kuki militant kya Thomjinkhre Bisnupur district ki manung sana Tronglaobi ke tainaba tera khongsang bida ngarang numidang Kuki militant singna mitay khulda bom amasum numai kapsinduna landa sing kibadugi mangoinana mafam adura masing yamlaba Kuki militant sing thomjilaglaba matungda mitay khulda numai amadi bom kapsinduna landa silakibne haidi Presna khunjasindagi phangba pawgi matunginadi ngarang thilpung mari rom taaba matamda tera khongsang mi maningi singsang pareng adura Gari 25 rom da lakpa Kuki militant sing mafam adura Thomjinkhre Kuki militant sing Gari tongduna sangkiba adu mafam adura ngak senana balaidiba central security force sing su urangmani khunja sing su uba dumak phangi matam adura central security force na Kuki militant sing adu thingduna phapunbagi thabak satharamlabadi ngarang gi nomai kapagi thawdoru thoklamdaba yabane Hauzik Tronglaobi maningi singsang gi pareng asita Kuki militant sing gi bunker kya sabaga loinana masing yamlaba Kuki militant sing laisinkhre maduna ngehak laitana mitay khulu onsinduna nomai kapsilako yabigi singna balai maram sin hairiba mafam asidagi Kuki militant sing takthoknaba Manipur lengakna khudaka thabak paikhatpiyo hairi loisilakpoina topa pawmana Manipur thugaina bu hotnaribu Kuki MLA tara dismiss tawraga NSA palaga fagadabane imamema Manipur mase tana thugaina ba Manipur ki separate administration tan mi khongjang sangsiliba BJP lenga asigi Kuki MLA tara MLA famdagi dismiss tawgadabane loinana Manipur thugaina bu hotna bagi damakta NSA palaga fagadabane adubo house of India lenga amadi Manipur lenga na tumina laithokliba karigino haina khoramal kaithil joint coordinating committee for peace Impal Manipur ki convener Ima Laishra memana phongdokhre wafam masing asi khoirambal kaitel pangtok papawgi mifum amada ima meman haikibane magna makhatana hai lal ngakpo khunja volunteer manga Manipur police na faraba matungda court puthoktuna court na bail thadokraga nahama buna harol ga samnai haiduna NIA na farga National Security Act NSA pan bisi ganingde ek asi panduna faga dabdi Manipur thugaina bisilib Kuki MLA taragi manungda minister oiriba nem sakib ganamadi MLA Kemio Hangsing haribu Kuki nupi anigi mapuroiba anima Kuki lalhaubugi leader ngaktani Makoi tarana lusingduna Manipur gi separate administration tanduna Manipur thugaina bhotnaribane maduna asingba lalhaubudi makoini karigi damakte MLA tara assembly gi member oina thamduna thagi tolopi ribano masigi pakum state government amadi India government atubu matamna pakum pigi tabana ki ima member na makata na phongdo khibri chief minister na Manipur ingtapa dilakle haibadu kadaida hanjilakdibano irang khajitang faraba sidi tampak lamdam gi mapam khradadi singkhong singya da leidiba mitei khul singda leidiba khunja sing haibadi maru oina imai bel singdi tumpham chapum khangnan leidi ngarang du tera khongsang bi Kuki lalaubu singna nongmai amadi bom kapsilakle haibisi pauksi singna mayek singna phunari India lengang na Manipur da thoklibi irang asiga mari leina ngak sinbagi thabak tauruzo haiduna Manipur da tharakpa AR na Kuki ga manarga mitei da khut thai haibisi media na sakhi oiribani asuk kuirabasi AR ga Kuki lalaubu singa samnaraga nomai kapsilaklibasi karigi India lenga amadi Manipur lenga na khangnabano karigi damakta AR singa du bu NSA palaga fadabano karigi damak makhoigi
ꯐꯝꯗꯒꯤ ꯗꯤꯁꯃꯤꯁ ꯇꯧꯗꯕꯅꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯃꯤꯇꯩꯁꯤꯡ ꯇꯨꯝꯅ ꯍꯥꯠꯂꯒ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯈꯟꯕꯅꯣ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯏꯃꯥꯃꯤ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯂꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯂꯝꯕ ꯑꯁꯦꯡꯕ ꯂꯟꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯝꯕꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤꯁꯤꯡ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯂꯝ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯂꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯌꯥꯗꯦ ꯀꯨꯀꯤꯁꯤꯡꯒꯤ ꯑꯁꯦꯡꯕ ꯁꯣꯇꯣ ꯂꯩꯕ ꯅꯠꯇꯦ ꯁꯣꯇꯣ ꯇꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯗꯒꯤ ꯇꯥꯟꯒꯗꯕꯅꯤ ꯑꯇꯣꯞꯄꯗ ꯇꯥꯟꯕ ꯌꯥꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯅꯗꯦ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯕꯨ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯇꯣꯈꯥꯏꯅ ꯂꯩꯖꯒꯦ ꯍꯥꯏꯕꯒꯤ ꯏꯍꯧ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯏꯃꯥꯁꯤꯡ ꯅꯨꯃꯤꯠ 10ꯅꯤꯗꯪ ꯃꯄꯥꯜ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯃꯆꯤꯟꯅ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ ꯂꯧꯕ ꯌꯥꯗꯕ ꯋꯥꯅꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯅꯝꯊꯒꯦ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯤꯔꯣꯜ ꯄꯤꯐꯝ ꯊꯣꯛꯏ ꯃꯗꯨꯅ ꯁꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕꯁꯤ ꯂꯧꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯚꯣꯠ ꯃꯌꯥꯗ ꯃꯤꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯕꯤꯖꯦꯄꯤꯒꯤ ꯃꯇꯝꯗ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ